ꯊꯥꯡꯖ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯊꯥꯡꯖꯒꯤ ꯅꯨꯡꯗꯥꯡꯁꯦ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯅꯨꯡꯗꯥꯡ ꯑꯅꯤꯁꯤꯗ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯇꯧꯖꯔꯛꯀꯦ. ꯁꯤꯗꯤ ꯁ꯭ꯄꯦꯁꯦꯜ ꯃꯅꯤꯄꯨꯔꯗꯒꯤ ꯊꯥꯔꯛꯄ ꯕꯣꯝꯇꯣ. ꯑꯩꯅ ꯁꯦ ꯍꯥꯎꯕ ꯍꯥꯎꯇꯕꯗꯤ ꯈꯪꯗꯦꯀꯣ. ꯆꯒꯦꯝꯄꯣꯝꯕꯤꯔꯣ? ꯍꯣꯏ. Thank you. Welcome. ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯁꯤꯂꯥꯅ ꯆꯒꯦꯝꯄꯣꯝꯅꯤꯅ ꯇꯧꯔꯤ ꯑꯗꯨꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝꯁꯨ ꯅꯪ ꯑꯅꯧꯕꯗꯨ ꯍꯦꯛ ꯌꯥꯔꯕꯣ? ꯇꯨ ꯁꯨꯃꯥꯏꯅ ꯇꯠꯄꯁꯦ ꯍꯦꯛꯇꯣꯛꯀꯦ ꯇꯧꯕ. ꯀꯩꯗꯧꯕꯩ ꯍꯦꯛꯄ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯁꯤꯗ ꯍꯦꯛꯄ ꯌꯥꯔꯕ ꯍꯥꯏꯕꯒꯤ ꯑꯥꯊ꯭ꯔꯗꯤ ꯃꯅꯥꯗꯣ ꯍꯦꯛꯄ ꯌꯥꯅꯕ ꯆꯣꯡꯊꯣꯛꯑꯕ꯭ꯔꯥ ꯁꯤꯅꯤ ꯑꯩ ꯍꯥꯏꯖꯦ. ꯁꯨꯃꯥꯏꯅ ꯄꯠꯄꯁꯦ ꯄꯠꯈ꯭ꯔꯅꯤ ꯄꯥꯝꯃꯨꯏꯕ. ꯑꯣ ꯍꯦꯛꯑꯣ, ꯌꯥꯕꯨ ꯌꯥꯔꯗꯤ ꯍꯦꯛꯑꯣ. ꯀꯣꯂꯝꯅꯤꯁꯦ ꯈꯔ ꯍꯦꯛꯀꯦꯁꯨ ꯍꯦꯛꯑꯣ ꯁꯤꯡꯖꯨꯒꯤ ꯍꯥꯏꯕꯗꯣ. ꯍꯟꯗꯛꯅ ꯍꯦꯟꯗ꯭ꯔꯣ ꯀꯣꯂꯝꯅꯤꯁꯦ ꯐꯖꯕ? ꯊꯣꯏꯊꯣꯏ ꯅꯪ ꯀꯔꯤꯅꯣ ꯅꯪ ꯄꯥꯏꯔꯤꯗꯨꯕꯣ? ꯆꯆꯥꯗꯣ ꯄꯥꯏꯔꯨꯅꯨꯗꯅ. ꯅꯪ ꯎꯐꯨꯟ ꯆꯆꯥ ꯄꯥꯏꯗꯣ ꯑꯗꯨ ꯇꯤꯟ ꯌꯥꯎꯔꯝꯃꯗꯤ ꯇꯤꯟꯊ꯭ꯔꯣꯛ ꯌꯥꯎꯕꯅꯤꯀꯣ. ꯇꯤꯟꯊ꯭ꯔꯣꯛ ꯌꯥꯎꯕꯅꯤ ꯅꯪ. ꯑꯗꯨꯗ ꯇꯤꯟꯊ꯭ꯔꯣꯛ ꯌꯥꯎꯕꯅꯤ. ꯄꯥꯏꯖꯔꯨꯅꯨ. ꯇꯤꯟꯊ꯭ꯔꯣꯛ ꯊꯣꯛꯆꯔꯛꯀꯅꯤ. ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯀꯣꯟꯅꯅꯕꯗꯪ ꯍꯦꯛꯑꯣꯕ. ꯑꯣ ꯍꯦꯛꯑꯣ ꯍꯦꯛꯑꯣ. ꯁꯤꯡꯖꯨ ꯉꯁꯤꯒꯤ ꯀꯣꯟꯅꯕꯗꯨꯗꯪ ꯍꯦꯛꯑ ꯂꯣꯏꯔꯦ. ꯂꯣꯏ ꯍꯦꯛꯇ ꯊꯝꯃꯨ ꯀꯩꯗꯧꯔꯅꯤ? ꯀꯥꯡꯉꯧꯔꯝꯗꯥꯏꯗ ꯀꯛꯊꯠꯂ ꯂꯣꯏꯔꯦ. ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯁꯤꯗꯩꯗ ꯁꯨꯝ ꯐꯝꯃꯝꯕꯗꯒꯤ ꯂꯥꯏꯚ ꯇꯧꯒꯦꯅ ꯂꯥꯏꯚ ꯉꯥꯏꯍꯥꯛꯇꯤ ꯇ꯭ꯔꯥꯏ ꯇꯧꯔꯝꯃꯦꯕꯀꯣ. ꯑꯗꯣ ꯑꯩꯈꯣꯏ ꯍꯥꯟꯅꯁꯨ ꯂꯥꯏꯚ ꯇꯧꯅꯤ ꯈꯣꯠꯅꯤꯗꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ. ꯃꯌꯥꯝ ꯀꯅꯥꯝ ꯍꯥꯏꯗꯕꯤꯗ ꯃꯣꯏ ꯂꯥꯏꯚ ꯇꯧꯕꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯝꯇ ꯇ꯭ꯔꯥꯏ ꯇꯧꯁꯤ. ꯑꯩꯈꯣꯏꯒꯤꯁꯨ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯌꯦꯡꯁꯦ, ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯦ ꯁꯨꯝ ꯇꯧꯕꯗ ꯉꯥꯏꯍꯥꯛ ꯇꯧꯔꯝꯃꯦ. ꯑꯗꯣ ꯃꯤ ꯈꯔꯁꯨ ꯆꯪꯕꯤꯔꯛꯑꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯂꯥꯏꯚ ꯇꯧꯕꯗꯣ. ꯃꯊꯪꯗꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯊꯥꯡꯖ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯊꯥꯡꯖꯒꯤ ꯅꯨꯡꯗꯥꯡꯁꯦ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯅꯨꯡꯗꯥꯡ ꯑꯅꯤꯁꯤꯗ ꯑꯃꯨꯛ ꯂꯥꯏꯚ ꯇꯧꯖꯔꯛꯀꯦ. ꯀꯩꯅꯣꯅꯤ ꯉꯁꯤꯗꯤ ꯆꯒꯦꯝꯄꯣꯝꯕꯒ ꯁꯤꯡꯖꯨꯒ ꯑꯣꯏꯅ ꯇꯧꯊꯔꯒꯦ. ꯃꯨꯛꯕꯥꯡ ꯃꯆꯥ ꯑꯃ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ. ꯃꯌꯥꯝꯅ ꯃꯨꯛꯕꯥꯡ ꯇꯧꯔꯣꯅ ꯍꯥꯏꯕꯗꯣ. ꯑꯗꯣ ꯍꯣꯏ ꯃꯨꯛꯕꯥꯡ ꯇꯧꯕ ꯃꯌꯥꯝꯒꯤ ꯇꯁꯦꯡꯅ ꯃꯣꯏ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅ ꯂꯩꯕ ꯀꯥꯡꯕꯨꯒꯤ ꯑꯗꯨꯃꯥꯏꯅ ꯅꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯁꯨ ꯆꯥꯕ ꯈꯔ ꯎꯠꯂꯛꯀꯦꯕ. ꯁꯤꯗꯅ ꯄꯥꯈꯣꯟꯅꯦ ꯑꯗꯨꯒ ꯅꯥꯀꯨꯞꯄꯤ ꯂꯩꯔꯦ, ꯌꯦꯅꯝ ꯅꯥꯀꯨꯞꯄꯤꯗꯣ. ꯁꯤꯁꯤꯅ ꯍꯪꯒꯥꯝ ꯃꯅꯥꯗꯣ ꯐꯖꯅ ꯁꯣꯏꯔ ꯂꯩꯔꯦ. ꯁꯤꯗ ꯕꯣꯝꯇꯣꯞ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯦ. ꯁꯤꯗꯤ ꯁ꯭ꯄꯦꯁꯦꯜ ꯃꯅꯤꯄꯨꯔꯗꯒꯤ ꯊꯥꯔꯛꯄ ꯕꯣꯝꯇꯣꯞ. ꯑꯗꯒꯤ ꯁꯤꯗꯅ ꯑꯋꯥ ꯐꯗꯤꯒꯣꯝ ꯂꯩꯔꯦ. ꯅꯥꯀꯨꯞꯄꯤ ꯈꯤꯇꯪ ꯇꯣꯉꯥꯟꯅ ꯁꯤ ꯃꯔꯣꯏ ꯃꯄꯥꯡ ꯐꯖꯅ ꯁꯦꯝꯃꯦ. ꯑꯗꯨꯒ ꯆꯒꯦꯝꯄꯣꯝꯕꯒꯤ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯃꯔꯨ ꯑꯣꯏꯕ ꯃꯆꯜ ꯂꯩꯔꯦ. ꯍꯋꯥꯏꯖꯥꯔ ꯑꯩꯈꯣꯏꯗꯤ ꯑꯀꯪꯕꯗꯩꯅꯤꯀꯣ ꯇꯧꯗꯣꯏꯁꯦ. ꯀꯩꯅꯣꯗꯤ ꯍꯋꯥꯏꯖꯥꯔ ꯑꯇꯦꯛꯄꯗꯤ ꯂꯩꯇꯦ. ꯑꯀꯪꯕ ꯈꯔ ꯂꯩꯕꯗꯨꯗꯒꯤꯅꯤ ꯆꯒꯦꯝꯄꯣꯝꯗꯣꯏꯁꯦ. ꯁꯤꯗꯅ ꯍꯥꯎꯋꯦ. ꯁꯤꯡꯖꯨ ꯈꯔ ꯁꯨꯅꯤꯅ ꯁꯤ ꯍꯋꯥꯏ ꯃꯪꯒꯜ ꯈꯤꯇꯪ ꯇꯥꯎꯋꯦ. ꯁꯤꯁꯤꯅꯤ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯊꯣꯡꯕ ꯂꯣꯏꯕꯩꯗꯨꯗ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ. ꯁꯤꯅ ꯊꯣꯡꯉꯝꯗꯥꯏꯒꯤ ꯁꯦꯝ ꯁꯥꯕꯗꯨ ꯎꯠꯂꯛꯄꯅꯤ. ꯑꯩꯈꯣই ꯍꯧꯖꯤꯛ ꯆꯒꯦꯝꯄꯣꯝꯕ ꯂꯣꯏꯁꯤꯜꯂꯛꯑꯦ. ꯃꯆꯨꯁꯦ ꯐꯖꯅ ꯎꯗꯦ. ꯅꯍꯥꯟꯒꯤꯗꯣ ꯌꯥꯝ ꯌꯥꯛꯑꯦꯅ ꯉꯁꯤꯅ ꯃꯆꯨꯁꯦ. ꯀꯩꯁꯨ ꯀꯥꯏꯗꯦ. ꯁꯤ ꯆꯒꯦꯝꯄꯣꯝꯕ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯑꯦ. ꯑꯗꯨ ꯁꯤ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯊꯥꯡꯊꯔꯀꯥꯟꯗ ꯑꯃꯨꯛ ꯎꯠꯂꯛꯀꯦ. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯒꯦꯝꯄꯣꯝꯕ ꯂꯣꯏꯔꯕꯅꯤꯀꯣ. ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯟꯖꯥꯡ ꯍꯥꯞꯊꯅꯕ ꯇꯧꯒꯦ. ꯃꯌꯥꯝ ꯃꯁꯛꯁꯤ ꯌꯦꯡꯕꯗ ꯆꯒꯦꯝꯄꯣꯝꯕꯁꯦ ꯑꯗꯨꯝ ꯌꯥꯗꯧ ꯃꯥꯜꯂꯕ꯭ꯔꯥ ꯃꯥꯟꯗꯕ꯭ꯔꯥ ꯍꯥꯏꯕꯤꯔꯛꯑꯣ. ꯀꯩꯅꯣ ꯃꯍꯥꯎꯗꯤ ꯍꯣꯔꯦꯟ ꯆꯥꯔ ꯈꯪꯒꯅꯤ ꯍꯥꯎꯋꯦ ꯍꯥꯎꯇꯦ ꯑꯗꯨꯗꯤ. ꯑꯗꯨꯒ ꯁꯤꯒꯤ ꯑꯃ ꯇꯣꯉꯥꯟꯅ ꯇꯦꯡꯀꯣꯠ ꯃꯆꯥꯗ ꯍꯥꯞꯄꯤꯁꯤꯅ ꯑꯩꯈꯣই ꯁꯤꯒꯤꯗ ꯃꯅꯥꯛꯇ ꯂꯩꯃꯤꯟꯅꯕ ꯏꯆꯟꯅꯨꯄꯤ ꯑꯃ ꯂꯩꯌꯦꯕꯀꯣ. ꯑꯗꯣ ꯃꯣꯏꯗꯁꯨ ꯆꯒꯦꯝꯄꯣꯝꯕꯅꯤꯅ ꯉꯁꯤ ꯃꯍꯥꯎ ꯈꯤꯇꯪ ꯌꯦꯡꯉꯣꯅ ꯄꯤꯒꯦꯅ ꯇꯧꯕ. ꯍꯥꯏꯗꯤ ꯑꯇꯩ ꯏꯟꯖꯥꯡꯁꯤꯗꯤ ꯑꯗꯨꯝ ꯃꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯁꯨ ꯄꯪꯊꯣꯡ ꯊꯣꯡꯅꯩ. ꯆꯒꯦꯝꯄꯣꯝꯕꯒꯨꯝꯕ ꯎꯇꯤꯒꯨꯝꯕ ꯈꯤꯇꯪ ꯂꯩꯗꯅ ꯇꯣꯏꯅ ꯊꯣꯡꯕ ꯅꯠꯇꯕ ꯊꯔꯣꯏ ꯊꯣꯡꯕꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯇꯥꯡꯅ ꯊꯣꯡꯕ ꯄꯣꯠꯁꯤꯡꯁꯦ ꯁꯨꯝ ꯌꯥꯝꯃꯁꯨ ꯌꯥꯝꯗ꯭ꯔꯁꯨ ꯈꯔ ꯆꯥꯃꯤꯟꯅꯒꯦꯅ ꯇꯧꯕ. ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯃꯍꯥꯎ ꯌꯦꯡꯃꯤꯟꯅꯅꯕ. ꯑꯩꯈꯣꯏꯒꯤꯗꯤ ꯃꯣꯔꯣꯛꯇꯤ ꯈꯔ ꯆꯝꯃꯅꯤ. ꯑꯇꯩꯗꯤ ꯈꯪꯗꯦ. ꯕꯣꯝ ꯑꯅꯤ ꯑꯃꯗꯤ ꯌꯥꯎꯔꯤ. ꯑꯗꯣ ꯑꯩꯈꯣꯏ ꯏꯟꯖꯥꯡꯁꯦ ꯃꯣꯏꯅ ꯆꯥꯕꯗ ꯃꯣꯔꯣꯛ ꯈꯤꯇꯪꯗꯤ ꯆꯝꯃꯅꯤ. ꯏꯟꯖꯥꯡ ꯊꯤꯟꯕ ꯊꯣꯛꯂꯛꯑꯦ. ꯑꯩ ꯑꯣꯏꯅ ꯉꯥꯏ ꯂꯩꯔꯕꯅꯦ ꯃꯥꯅ. ꯑꯩ ꯏꯟꯖꯥꯡꯁꯨ ꯄꯣꯂꯤꯊꯤꯟꯁꯤꯗ. ꯑꯩꯅ ꯁꯦ ꯍꯥꯎꯕ ꯍꯥꯎꯇꯕꯗꯤ ꯈꯪꯗꯦꯀꯣ. ꯆꯒꯦꯝꯄꯣꯝꯕꯤꯔꯣ? ꯍꯣꯏ. ꯄꯤꯔꯨꯔꯦ. ꯉꯁꯤꯗꯤ ꯑꯩꯈꯣꯏꯁꯦ ꯀꯃꯦꯟꯗ ꯃꯨꯛꯕꯥꯡ ꯇꯧꯔꯣ ꯌꯥꯝ ꯍꯥꯏꯌꯦꯕꯀꯣ. ꯑꯩꯈꯣꯏꯗꯤ ꯑꯁꯦꯡꯕꯩꯗꯤ ꯃꯨꯛꯕꯥꯡ ꯁꯦꯝꯕ ꯀꯥꯡꯕꯨꯗꯤ ꯅꯠꯇꯦꯗꯅ. ꯑꯗꯨꯗꯨꯅ ꯉꯁꯤ ꯆꯒꯦꯝꯄꯣꯝꯃꯦꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯨꯝꯂꯣꯝꯒꯤ ꯑꯦꯟꯖꯥꯡꯅꯦꯅ ꯁꯤ ꯇꯧꯔꯤꯉꯩꯁꯤꯗ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯦꯡ ꯎꯠꯆꯔꯛꯄꯅꯤ. ꯁꯤꯗꯩꯗ ꯃꯨꯛꯕꯥꯡꯒꯤ ꯀꯥꯡꯕꯨꯗꯧꯅ ꯌꯥꯝ ꯐꯖꯅ ꯍꯩꯅ
ꯁꯦꯝꯕꯗꯨꯗꯤ ꯀꯩꯁꯨ ꯑꯣꯏꯔꯔꯣꯏꯕꯀꯣ ꯑꯗꯨꯁꯨ ꯁꯨꯝ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯀꯥꯕꯛ ꯀꯥꯕꯛ ꯁꯦꯝꯖꯕꯅꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥꯗꯤ ꯈꯪꯗꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯉꯒ ꯍꯥꯏꯕꯤꯔꯛꯑꯣ ꯀꯃꯦꯟꯗ ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯖꯔꯒꯦ ꯆꯒꯦꯝꯄꯣꯝꯕꯅꯦ ꯁꯤꯗꯅ ꯊꯕꯤ ꯑꯃ ꯂꯩꯔꯦ ꯁꯤꯡꯖꯨ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯕꯤꯟꯁ ꯑꯉꯥꯟꯕꯅꯦ ꯑꯗꯨꯒ ꯁꯤ ꯆꯒꯦꯝꯄꯣꯝꯕ ꯂꯩꯔꯦ ꯊꯣꯏꯊꯣꯏꯒꯤꯗꯤ ꯄꯥꯐꯣꯔ ꯃꯥꯗꯤ ꯄꯥꯐꯣꯔ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯨꯒ ꯉꯥ ꯑꯇꯥꯎꯕ ꯑꯃꯃꯝ ꯃꯆꯥ ꯑꯃꯃꯝꯒ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯔꯒꯦ ꯀꯩꯅꯣ ꯅꯪ ꯆꯥꯒꯗ꯭ꯔꯥ ꯊꯕꯤ Tapi saya. ꯑꯣ ꯆꯥꯔꯣ ꯍꯤꯟꯖꯥꯡ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯎ ꯃꯣꯔꯣꯛ ꯁꯥꯅꯕꯗꯣ ꯆꯥꯔꯒ bom ma'am tu tukang bom na sakit pula tu sayaเอามา 뒤에 선배도 뭐가 잡히러 가야 되나? 막상 여자를 안 해. 아이고 애들 보고 내가 이제 뒤는 뭐니까. o늘 mau mesti try dah sakit 이거를 다르는 하고 와. 진주 엄마 아이 뭐 선수 yang kedua untuk aku kalau ni ke kedua Con nắm cái rồi cái Không kia, nó giống y gì vậy? Xem. nó nhắm biết lắm tên là chơi nó rằng là nga khara kan betul nga kau ada tapi kamu cuma review apa apa Mau kau cuma cek mana? ai malu mungkin apa Oh, anh cũng vừa cái gì Nó kia nó giống y gì vậy? mà anh sang dia nak cakap apa ni Không không. ni apa pada cakap orang Bà đi rửa cha dây nó sẽ ra rồi. Sao chạy? mai kamu delay hoga nam lay thong ni na ai video number de thoi season de ba na asi mai kam bo hape do hoi cha bai ma ko di taram ma ai de mukbang do kam bu di the la ga moi na cha ba ma ko hap do nuai me ba ta do hoi de dum dem te yaw rồi no na video de nuai ko kan te na cha cha tham mi de ba nuai mai de khang de Aku memang enggak. Hả? Iya. Ini enggak. Kau macam hidup orang ini. em mà khăn mà thấm đây rồi Nó rất thầm đây. phải Kau lên xin chú ta được. Mới nó có con sao khỏi vậy? như rồi mà Kau nak apa macam main ham ni, baik nak pang tu tuan.
เขามีอ้าวกัน เจ๊แม่งจะเกินอ่ะเจ๊ จุ่มฝัง มันเกินมาทุนก็เลย ว่า กบก็เลยไม่โดน เขาให้จุ่มแค่ทุกอย่างนะครับมาทั้งกลาง มันต้องกดลงในตัวจ้ะ Chagempomba sada ba mi di khang de ko ta pam de de mi de do Chagempomba pam de ko de haw re ko na haw ko yim de na bu di ma san chu ba ga ngani a do re yo si da phang ba ma chan jing ga ri yang ko na tha de ba kha de ha ko ga pa da na dum cha ba ya re ba haw re dum chai de ba giờ với họ chạy rồi ăn cơm rồi nè rồi ăn cơm rồi hào để khi mà mai được tin tao Pa, you Thank you. welcome. vậy Đi một tầng. ông Ikaw sa ka. Vâng, hàng cái đó. Thì tăng máu yên một đi đó. Mới đi một chút cấp đầu mà. Hay là có đi một cái làm sao được một hạt tiền việc. Không. Như tôi phân biệt được. Cái thùng xuân luôn thân nghiệp lắm mình. Jadi, segi background dia kerana membekamku je yang menuai ni. Ada kita thong di luar ni biar kau dah apa. Thong kau le, yang bayar dah apa, ni yang ni. Sao một phần thì giáo đường nữa, ít cho rồi một phần cho học sinh nữa. mà cho em vùng về đây hay ăn chả những cân cả cái đấy rồi mua được em ăn đây là cái gì không biết ăn đây là cái gì vậy nhau này em chả Sao hả? à cái đang quan tâm chúng tôi mà này có cái đó chầm bệnh dạ ông ơi hả bạn Rồi đó. không tôi đâu có gì Mà đi, tôi đã không biết nói được. Nanti cara kita tu. May papanay ka, guys. Nanti nanti apa kita ni? Langsung kau ke? Oh. Langsung kau. Kau. Kau Singju gila dah? dạ ini bukan Kau jaga gila dah? Silari ka. Dempa ni tu mana han juga cawa. Really cool. Ay tapi cawa tu na. Ay kau jangan je. Masih video tu kami tu nuai deh habis Noma uti sang betung dah muka kapter ke. Ado aku mukbang video nanti mukbang dia mana tu ini hap di hap ke. Cuma mati kayak kau ni kali adu utpadan tuan kami dah. Video je matang dia loh lagi. Matang ini video dah mungkin ngerjaje. Aku injang napi ke update ID kali kami tu uri karam thare kali bagale kali negara pera kali yang dulu usir ke. Ado matang dulu ngerjaje. Bye bye. bye 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 Bye. Bye. Bye.
맞아. nang sahur tu kan. क्या हुआ? 내가 막 벌써 하고 이러면 아무 그 자꾸